TOMTV na akhanana puthokchariba adomgi khonjal gi thoramgi khudong kuthangda miyamdagi tuan wafum kaya phongdok pirapko leptri karamba miyosina karamba wafum sing thambirapge haibedu ngasi goina miyam puna khaminase hana pot leiramniba midugi magi du loidringeda kona lakpaduna mana hana pihani mana ta changjilapgi moama masi akhoi dukandar singsin su bhap tabidaba makhone su haibidam engako ahamala puna hana ai pot chi pigi hojik matamgi matungina akhoi laina sigona section tharang lokaliba akhoi mi amaga lapnagadaba distance madugi piriba akhanga hini piriba meter masing masigi nium sing ngana tawbiyo haibisi dukandar kamunsu haibida baita akhoi san sanusu khangjada akhoi si han batayna bagi mo ma hek taw kanima bharya sina akhoi da kanne hun landara patar gade akhoi je shiba subauda akhoi han batana bi film taw kadrasi aina pakachari bisi andana akhoi bahap tamina ba mathau tayna khalle Corona gi matangda corona lakpadagi hojik sakana lockdown ka keloi thamgibdagi isagi cha nutigi cha ta yadaba goli pangjalaktre maram asina daily public department amati CM singna miengchang haning sida ai gumna na pa mayam leramgani corona lakpadagi mosu ai tongna adung awaba phangamgani kanjai isana CM da atiki medical department da hajik leiriba condition sida ida goli changnan panghanba Asia hajani Civil organization amadi government site gi karigumba amata phangba leitre cheng subnatagi cheng bag ahum khaktama phangba da ngairi population chani rom leibasida cheng bag ahum du kamai yelaga kamai cha dawno haibasi awaba ama oire adu khaktanatana covid-19 dagi ngak thoknaba hidak langthak chana thaknaba social organization amadi government dagi site dagi karigumba amata phangdaba maram oiraga molkonbung village hairiba khunse khunja singse awaba kaya thingnare aduna civil organization amadi government site dagi appeal tawjaningbadi awaba yengbire hairaga molkonbung village ta mating pangbiyu haina TOMTV gi khuthang dagi appeal tawjare COVID-19 na maram oiduna lockdown tawbanina sathok sajin basu yadre aduga khundagi imanasu chanaba thaknaba su tharakpa yadre aikhoi mi mayam kanasu siningba leite aduga cheng leige haina thokpa matamda police singna chaina phuwe mi kanasu police gi chai chaningba leite akhoi su mi mayam yumnegi mapan thokningba leite police singna su khara di understanding lady phagani akhoi su covid-19 bukiye aduga aigi case su cheng su chaba loidore akhoi laikai dadi dar kharaga cheng kg ahum khakta yele kg ahum cheng khaktana kiam kuina chagera aina haining badi government side digi respected honorable CM Biren na khara oirasu meteng pangbi na ba request tawjare Coronavirus COVID-19 dagi hena tamthiraba mahik ama haiba tarabadi donga santokpa fake news mayam ama Facebook, Twitter, YouTube, WhatsApp, Instagram da sandorokpa amadi mi kudemaki nakongda tatna kamsilakpa amadi samomnaba thonba asini masidi miyobi gi mathakta landaraliba virus asi gi lantengda khurau oibata natana miyobi ba haiba kangluk asi kangkhun mutnana khonabada mateng pangmani haina lawning Lurba tanja sida tonga santokpa lepa mathau tai cyber crime na active oina leibiraga asiguma biyo sing mathakta case lokat mathau tai arobida warba tanja sida Manipur da leiba local club faila paibi singa hena active role lobiraga matam gi laigang na pirakpa polam sing miyam da mawng manin tana yohana bo khonaba achumba kongthangni hena mateng pangbiba mathau tabra habisi fauje Manipur government ta thamjani go fo mana yum da leiba amot pasing kana wa tok silama to biraga lakhot pinaba ani subada gas ki awaba laisilak bana
ꯂꯩꯁꯤꯜꯂꯛꯄ ꯑꯁꯦꯝꯃꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯋꯥꯐꯝ ꯈꯔꯁꯤ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁ꯭ꯇꯦ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ